Council of Higher Secondary Education Manipur lo chahiye si class 12 ki examination ki result ngase nungthil lauthokre pass to ki chang sa da computer 10 mik sino mari oikre Virodin school ki mamang da footpath haira yoli basing hongdok na ba thama ki matam pi ba na JCL PS amadi lenga ka yana kre fazin ki ba JCL ki students wing members sing condition to yawan thator kre Sagol Mangdagi Imphal East District Hospital Sugong Hong Yaro Yana Cycle Kendra ki manung chan lay tongan betul kunja sing na taksilakli Imphal East ke District Hospital se Kairao Kendra ki manung chan kiam ge miyai lekai de sabada ohong belaiti hana Health Minister El Zente Kumana thamlakli Amasung Imphal City manungda parking khudong sab lehen na bukharamin kaitel on ki ground floor singda parking on thok na bathorang lai rehna mahut department of fondorakli Ma'am kurumjari adomne yengbir impact news ni hauzik pungjas pabu gi maru pau sing miyam da pijari Council of Higher Secondary Education Manipur Lauba Sahi Class 12 ki examination ki fall ngasi lauthokre Arts, Science and Commerce ki apun mairoi listing kuntaret satret humputra tarung examination se thabda pun mairoi listing taranipan satruk kunmathoi mai paktuna pass to gi chang sad humputraret dasmik sinomari oikre Science stream da lenga ke school ki mairoi amata opposition yawbungam khidrei Adubo Arts stream amadi Commerce stream da lenga ki school ki mahiroi ani position yawrakre Science ki oina Commerce school changangai ki mahiroi Selina Kaisamna apunba mark chamanga ki manung da punna mark samri marifuni thoi fangduna ahan position ta ki mahiroi ani na chaf mana na mark chamri humputa taret fangduna ani su position tamina ki makoi ani adudi Brilliance School Imphal ki Lucky Shan Ningthauzam amadi Messi Explorer Academy changangai ki 10 subam Goldie nei Ahum suba position su mairoi anina chaf manana mag chamri humputra mari fangduna tamina ki makoi sing adade Millennium Institute Sagol bangi huidrom Ronald amade Messi Explorer chingangai gi yumnam Devzit hariba mairoi sing asine Arts stream gi oina EK Higher Secondary School sangak from gi mairoi Ningthauzam Radha Rani na puna mag chamangam gi manung da pun mag chamri nifumapan fangduna ahanwa position ta ki Anisuwa madi om suwa position su school asimaki takhel sangbam sunaina na punamag chamri nifu mari fangduna madi yengkom gun sen mana mag chamri nifu mathoi fangduna taki Commerce stream gi wena Don Bosco Higher Secondary School maram gi Sagar Acharyana punamag Samri kuntra matoi fangduna ahanwa position taki SDJM Higher Secondary School pauna bajar gi thokchom singajitna punamag chamri tara fangduna ani subu position taki loinana Commerce ki om subu position da mairoi ani na chaf manaba mag chahum mari futara mari fangduna tamina ki makoi singa today SDJM gi Kennedy Moirang Thema madi Temple of Learning Kanchipur gi atha thoi tayen zamnei Arts stream gi oina Lenga ki school ma oliba CC Higher Secondary Imphal gi SH Ovet Kharam na punamag chamri kuntra mathoi fangduna taret subu position taki loinana Commerce stream gi oina Johnson Higher Secondary School gi oinam Indra Kumar na punamag chahum mari futara fangduna manga subu position taki ngasi class 12 ki examination gi fal lauthok padu mari lenana saliba chahi asidagi nauna chanaba hogadaba class 11 amadi 12 science ki physics chemistry biology amadi maths ki anoba sanagadaba syllabus yaw lyric sing fonki NCERT na sakhang laba anoba lyric asi ahongbo mamalda lupa chani rongi manungda mairo isingda fangallaga ni hanasu council gi official singna fongdorok pagaloina council asi gi website amasu hangdoki website asi gi mateng na mairo ising study material sing maruoina how khuraba examination sing gi question sing fangan mayawna certificate lokthok loksinda khudong chaba fangan na ba pandam thamli council staff khudimak thamoi sengna thagatsari amai yaudana masidaso hanjin revise awa soinam kari kari legin around 28,000 report time the
हाइदोक्लिबा हाइबसी अखोई मयामसी एफर्ट ननी अदुगा आइना प्रेस की चिनाउ सिंगु जाम थगचे मरमदी कलाइना करी सोई गिदगेना प्रेस ना तोइना nga chena adum puthok pusin tawira ko maram moraga toina piyaw na thuna haidok ngamba parents mayam satra mayam se phoi yaw sin oiraga akhoi masi section na mong ta na haidok ngam sahi ohum ya phena compare to kana 2016 da 65.22 adu 2017 da 68.81 aduga 2018 hanakina 67.04 adugo distinction phangba satri masing se hanakna yam henba mamangila distinction phangni 281 aduga hanaki sahi 467 little less than double ai council gi staff kunima thamoi sena thagatsari ha amai yaudana masidasu hanjin revise awa soinam kari legin tawra around 28000 report time da haidokliba haibasi akhoi mayamsi effort ani aduga aina press ki chinaw singu jam thagache maramdi kalaina kari soi gidagena press na toina nga chena adum puthok pusin tawira ko maram moraga toina piyaw na thuna UPSC na lauba examination da mai faktun tungda saknairaba social scientist ama oiningbugi pandam da Delhi da makha thana mai tamlugani hana council na lauba chayesi ki class 12 ke examination ki arts stream da ahanwa position ta krabi ning thousam radharani na impact news da fongdorakli sangak from the leba ek higher secondary school ki mahiroi radharani Lilong Chajing Singkhong Laikai de King Thousand Mohendro Masung en Vemolagi Machaningol Taruki Manunda Iton Ton Bine. Examination is the mark na upon my subject Taruk Mag letter mark Louduna upon a mark Samri Nifun Mapan Fangduna Ahanu position Laura Kibane. Ngasi Lilong Chajing Singkhong Laikai de Leba Mark Mayumda Impact News ki team Amaga Unabada Radha Ranina Ariap pandam amakidama khallaga arts stream da tamkhibadi leite tawudapu stream asi pam lubagi amade lambi asida khong thangzilubane science arts amadi commerce stream haina leiriba sida magi apamba lambi da chatnabane aman hele amana watle haba miyengdi yenghanning de haba wafam thamlaki Magna Makata Araduna, Lilong Chajing the Leba, Triveni Public School, the class nursery, the Hauraga class 1 foba, Tamlakpada, class the Mitomian, ba or Padagi, admission fee, tuition fee, amata ting dana, lyric Tamla E, Makata examination si Gimangjona, Ike high school gi Oza Singna. School asida satabatha omgi coaching yaukibanatana subject amatada nursery class tagin ngasi forward tuition tamlak leite tuition gi mathau tab mairo khakta tuition tawgi mahutta sanabi amugumna subject khodem tuition tawgi chanabi ase mathau ta dabra haina khalle ngasi lamdamas da oriba education sector gi lam ase semdokning makaya lei status gi college singbo hanthana yeng badinate adubu competitor masing yamna leiba Delhi da chatuna mayong yaruge khanmagi makhatana Delhi da mai namnaba khongpham lawrak bani haiba wafam thamlakli Tashina hairabada aiga thingrakpa miyoi aigi laibak phaba haiba tare aingonda loina support pibiba sinasu aingonda yamna encourage tawbi haibadi maithiba kaya nangba tarasu hena na honaningbagi wakhalon se pokchei adu aise angang oringai dagi class 3 4 adwai dagi aise school da laibak phaba dagi natraga aina hona jabada mapa chumba dagi haiba tare topper adum yawjarak padagi aise admission tuition fee loina free ojare higher secondary level phawase mai pakpa natraga maithiba haibasi isa gi honaba kisu makha pole adubu competitors hena laiba mafam da lairagadi isada compete tawningbagi wakhalon se hena masana dum hen batabane masigi wakhalon dane aina mapalamna chatningbasu tashina hairabada aiga thingrakpa miyoi singse aigi laibak Radharani ki apokpa en Mohendro na fongdorakpada lyric laisugi lamda masasi khang haiba oirudabana ma ki masada akan pandamda masi togdaba yade haiba wafam thamdrabasu ngasi fawbada machagi apamba aningbada mayong yahanduna lakli Manipur Police Department thabak torambadagi apikpa selfam khara pension fangba amasung mahaki loina biga loina laikai da sana thangnabagi hotel ama hangduna imung manung puri mahaki mas sa atombi Radharani gi lyric tambagi oina dinga si fawbada miyamna changnariba aduk yauna changkhiba leite warabasu wana machana Delhi da makhatana mai tambasi ngamnana ba leithlaira thidana hotnagani hana mahak amasung mahaki loina bi bimolana fongdoraki isa masimu wenge simu wenge di ai si mayam gi budi loina ubo loi khangba du orkasu
ꯑꯩꯅ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯁꯨ ꯐꯣꯔꯁꯅꯤꯅ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯃꯨꯛ ꯆꯠꯂꯤ 10 ꯐꯥꯎꯁꯤ ꯊꯧꯔꯤ ꯃꯥꯒꯤ ꯅꯦꯆꯔꯁꯤꯗꯗꯤ ꯃꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯗꯧꯔꯦ ꯃꯥꯒꯤ ꯒ꯭ꯌꯥꯟ ꯕꯨද්ධꯤ ꯂꯧꯁꯤꯡ ꯇꯦꯂꯦꯟꯠ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯈꯟꯕ ꯍꯧꯔꯦ ꯑꯩꯒꯤ ꯄꯩꯁꯥꯅ ꯑꯩꯒꯤ ꯁꯪꯒꯅ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯇꯤꯅ ꯑꯩꯒꯤ ꯏꯗꯨꯀꯦꯁꯟꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯃꯁꯤ ꯂꯩꯇꯦ ꯏꯁꯥꯒꯤ ꯋꯦ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯄꯥꯡꯒꯟꯁꯦ ꯂꯧꯁꯤꯡꯁꯦ ꯑꯗꯨꯝ ꯄꯨꯊꯣꯛꯏ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯄꯨꯟꯕ ꯃꯥꯔꯛ 500ꯒꯤ ꯃꯅꯨꯡꯗ 132 ꯐꯪꯗꯨꯅ ꯃꯀꯣꯛ ꯑꯣꯏꯔꯛꯈ꯭ꯔꯕꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥꯗꯒꯤ ꯀꯩꯁꯥꯝ ꯁꯨꯙꯤꯔ ꯑꯃꯁꯨꯡ ꯀꯩꯁꯥꯝ ꯑꯅꯟꯗꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯦꯂꯤꯅꯥ ꯀꯩꯁꯥꯝꯒ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯔꯨꯕꯗ ꯇꯨꯡꯗ IAS ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤ ꯃꯍꯥꯛꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ credit se mama baba pizaning aduga anisubada aibu takpi tambirappa oja sing maruoina school gi oja amadi tuition gi oja sing da pizaning akoi 11 12 haiba matam se distraction yamna leiba matam ne aduna distraction mayam se lapna thamgarga study da main focus pihanjaning go mainly corruption gi pau se kyamna chumbano kyam lanbano haiba makti khangdraga su khara khara di tai haidar aduna sphere khuding maktagi corruption se totally muthatpa ngamdraga su at least education gi sphere sida di totally corruption free oi but kaino am oheninge because education habitsidagi future generations e tholakado yune and I want it to be and I hope it to be a corruption free sphere State asida chanariba tuition system asigi matangda mod fongdoluduna Salinana examination preparation da tuition asi yamna maru oi maramdi vannamade general strike na syllabus kobo to ngamdaba adu tuition na menkhatli hana fongdoraki Selena angang oiringadigi Nirmala Bas school the top 3 manung chanduna lakhibani amade council na lowa english ngani taramanga gi class 10 amade 10 gi amade Class 10 की examination da taramathoi suba position laurakibane mang examination maya da nomod pung taramathoi larik pai haina su fongdorakli 11 di ma yang kana level p di 12 di yang pasen p adu pakha chahim da manga manga to dum second third dum chini chile do handak ti pakha yagi tha humuk se yang kana honai ai ga loina dum honai tuition gi ozam yam so mating pangi ado handak di kitang mai pak pa se yam nungai chanupina phasta rakpa se yam nungai haininga laitana nungai aina mama mawina isana hona jaba adagi akhoina mapa amadi aina yamna isasi makok thongbo heningba adagi mana su yamna kanna angang oringai de honarakba sinasu ngasi phangi base yam harawi ngasi haido kiba council na lower class 12 ki examination ki science stream da second position ta ki baning thousand location khangabok part 3 lamlong bazar da ki nei mahak ning thousand brojenam so ning thousand ongbi premila gi macha mari pok gi manungda ahal nei location mai pak gi credit si ma ki imung manung school gi oza sing amadi tuition gi oza sing da piki mahak general line da makha tamthaduna civil service examination thagani hana fongdoraki I see 10 the 6 rank taki madu dong to dai yamna 10 the yamna pen non lai ki aduna pass tage hai wakhan na bona rakhi adu parikha manung da I see aina akhang ba jaga da ma dare ni pan gi ma soidok ba adu gi dama aina mai ta ba amadi dum music se lai di masi ai gi quality se ai second rank tarak ba se nei quality gi masak khang recognize tarak ne nei dum Nakalamurabda commerce stream the second position takiba thokchom singha jisu khangabok part 2 da kinai mak alai khidraba thokchom ivo biam sung thokchom ong bi hemabati gi macha ahum gi manung da aton banei mak na mai pak pagi credit sim ha ki oja sing mama matai mamade imung manung da pining ni hari singha jina makhata na vcom tamthaduna social worker ama oining bagi apa amba fongdoraki
Council na loba class 12 ki examination ki commerce stream da ahum chu position ta ki moirang them Kennedy Thawal district ki Khangabuk part tu mayai laikai da ki nei mag moirang them Gopimon ki machani Kennedy Imphal ki pauna wajada leba SDM J Higher Secondary School ki mahiroi nei mag makha tamthar na magi damag Bangalore da changning magi apamba fongdorakhi Amaramda Mizoram Board of Second School Education MBS in a low chahi class 10 examination da Aizol gi Mount Carmel School gi Mairoi Manipur gi Royal Film na ahan position ta kre Royal Film apokwa film opendro na apunba subject manga mag letter chatuna punamak chamanga gi manung da chamari humpatra taret fangduna Aizol gi St Paul's Higher Secondary School gi Mairoi Darchuhun ga mark manaduna ngasi haido kiba examination fall aduda ahan position tamina kibanei mamang haida board asina loba class 10 examination da Manipuri macha singna ani suba madi ahumchu position tab laikre adumakpu handaki mahakna lawr liba first position asina Manipuri macha amagi oina ahan banei Footpath nan Manipuri sing haira yolibasi hongdong na batham gi matam pi bahaina JCLPS amadi lenga ka yana khrei loinana ngarang haira yon stall sing thugai bi mari lenana Fazin kiwa JCLPS student wing member kudima condition mata yaudana thadora khrei ngasi kangla pat leba minister Sam Kumar gi kwata da paumi sing unaba matamak na hai ngarang thokriba thodok adu gi matang da JCLPS ki women wing student wing amadi committee asigi makok thongbu luching ba sing yauna minister Sam Kumar gi ma ki kwata da mi pangthok tuna yanaba du purakhibani hana fongdorakhi ma makha taraduna Nakal animaki kaidana naba thangal kaithel gi manung channa Verodan Maxwell Hindi Primary and High School gi hek mamang leriba school asigi wal ga tainana nala mathakta haira yoliba singa se mafam chaba ma yengduna hongdong hanna ba tu matamda cabinet puthokuna khanaragani fongdorki nakana maromda pot yonbagi license pi bada asoiba khara leibagi mami tariba se matang da paumi sing na hangwa wahangi paukhum da minister Syam Kumar na hai license pibada soi lairiba si sahi kya gi mamang da gi kuiraba laina am oina lerakli adubu anoba lenga ka sina Imphal mayola sikhak natana Manipur da lairiba urban local body kuntaret makta niyam chumna license pinra anoba chana fathapa ma paikhatna ba hotnari haiba wafam thamlaki nakalani makta leramba mayam sing adu punaw prajagi phanaba khanma ngakani Prajagi Panaba Kanbada Quena Loma lay have a Sigi Makeda Quena Losi Kanbadi E. Adamina Madugin White Oklimokudi with Tabani Homasan Adana Madumi Waru Probo from the Bidana Mapama Tamadi Hayang the Himoji Lay Mapama Shamli Body I was food stall vendor Mamson do Pamanba Tami Matun the Quena Homsa shipped over Aklani Yana. Amaramda Verodan Maxwell Hindi Primary and High School gi mamang non local singna fakan khanduna yolam bahaira saikhaiduna mangan tan karba matung nauna semduna fam bahau rehari mafam asidi fangba pauna hai JCLPS ki student wingna today kraba non local singna haira yoliba pakhan faring ado ngarang numidang masa masana semjin jaduna ngasi ayuk angan bada porfam khara phamba hauna rubane Adumaku makata irang thorakatra khan badagi pot yon batoki boiram yai hari Hozimaki oina mafamasida masing yam laba CRPF ki personnel sing amade state police personnel singna nauna samjin kraba pakhan sing adu ningti na ngak sendura irang thok tan na bahonari Jairaga sida thude kraba pakhal singa si Verodan Maxwell Hindi Primary and High School gi Faklang da Thori Pununa Samjil Lambadagi Lauthok Luba School asigi headmistress Khwairakpam Sunita City Police na Fajil Lurei Logi Wang the footpath Tingjin na Haira Yoliba sigi matang the social activist Elendrona Impact News the Fongdor Kibada footpath Tinguna Lalolidik Taubuki Tawanga se Supreme Court na Taubu Yaroi Haina Yathang Pi Krabane Adubu Lo Tugai Riba nan local na Fadraga Achumba Tawa Mairoi Sing Fajin Magi Tawong Yaning de Fongdoroki Nakalamromda footpath thingduna haira yolibasi matau karamna
vendor license pibano haina impact news gi team amana Imphal municipal council gi commissioner amade mayor unaba changlubada unaba fanglakidrei adumakpu masak maming tangningdaba IMC gi official amanade wathogasi makogi mot phongdokningai phongdokpa ngamloi wathogasi chief minister gi makhada leibu official singna sangdainaba ngamgadaba nate manungda wa yamna leibu mali haibu wafam phongdorakli illegal oiba moongda football mathakta haira yong chilamba sing garang student wing gi kambuna thuai khra matungda hauju phabugi di mafam sida thoraktuna nan manipuri amatana haira yombagi thong adumukti chathakitre thuai khra bob hariba pakhal singa singara numidang masa masa thoraktuna semjen ki habigi pau lairi adubu asiguluba illegal oiba mafam sida haira yong sinduna miyam gi chathok jasinda chauna akaibe piriba asigi matanga miyam gi oiba kamen kitang lojage footpath ta sigumba साजन बसे मसी सुप्रीम कोर्ट नसु इलीगल लेना ममांग द जजमेंट थमग्रबनेबा अदु सिगुम बसे तौबिरनु इलीगल ओइबा पोतुददि सरकार नसु सगत पिरनु येलो मिगी कांबु अखोय कल्लसी हाइबा सिगुम खोलाउसि यावरगा नहा मयाम महिरोय मयामना चोंथोरकपदा यामना लानबा मोंग द फजन पुंजलगा थमबसे मसी याम नुंगाइजदे अखोयगी इमा इबेना नोमगी चरा तानबोइना सोरोक द फम्मगा पोजोनबदी पुलिसना लिसैना गलगा ताले अदुगा मयांगसिंगना सिदा फम्बदी केदोबगी सरकार सिदा सौगलिनो impact news na IMC gi commissioner amasung mayor unanaba honabada hauji phabugi oradi commissioner out of station obin unaba phangdre amasung mayor na hauji phabugi ona office ta leiramba thengradabadagi mafam sida leiriba officer singda hanglu matamda high ranking official singi obi wafam boibana karibu phongdokpagi right leite haidru wafam amta phongdorokide cameraman irom mosag loina pokdomjariba RC mangangcha impact news IMC Imphal Varodon school gi mamang da haira yoliba fruit vendor sing na oza sing da gi hena luna lenga gasina khallagadi oza oizari basing si kibana hena fai haina Varodon Maxwell Hindi Primary School gi headmistress in charge akwarakum sunita na phongdorakli mairoi sing takpi tamir oza amabu yamna tati thawoi mong da lenga gasina chathar pu thawong ase livak thibani haina amak na makha tarakli ngasi press club ta pangthokiba press meeting madamak na phongdorkibada Varodon Maxwell Hindi Primary School gi tongan ba eco club ma leijai school asi campus manung da uwa thaduna lenga koiba school asi bu fagalan ba honari adu ngase yokpung mapan makhairom tabada mak na school da laku matamda school manung da thariba ugi masa tiekpa thengna khi madud mak na u sing adu da kiram thauri sing adu lawthokhi thauri sing adu lawthokpada su manakta leiba police personnel na fawba mateng pangki adubu ngarang nauna saba fruit vendor singi sang sing adubu makna thudeki haiduna maral siraga faba si yaningde masigi sumatakta India gi president na award piduna ikai khumnariba mangonda asumna chatharkpa si yaningde masida lenga gasin athu matumda sengdorok trabade India gi president amade prime minister da chi thaduna makhatana khongjang sangsin gani hainasu appeal torakli national university mu iba bari ki president na honor to waza amu hekta sanga phau do na moi mayam changa to nature do ngasai picture u bugan ri khuji shocking ma phau nungai treba adru nga sida hauji ka khoyan thamjiri se ma hauji without any condition da thadrok pai film da di leire thador ga jo khoina pa me sina national university mu ba ma public mamang da ill treat to harkan da hauji jam na thadwe har ga to pasi akoi su pinche da bom leidina masi police ki department police ki site ki city police te wega natraga home ki mari le mantri de wega masi soi ga lan ga haiba ma in public praja khang na sindok pio asia wana hona jabasida kari nungai ta balaitana mohoi na ngasi tawbiri base miyang khangna singdok pirak ta bataraga di oza community bu singna baneba aduna akoi India ki president na aibu honor tawbiraki badu adu ki matung ina India ke president se thajagani prime minister da se thajagani sidaraba school se quality education kamai na porakani ena hona jabaneba aidar moidi dukan phamba haira yo mana satra dagi hena value lai ena khanbir agadi akoi di oza oigada ba sarupudi koi sigi bane hena fareba Imphal ki khorman kaithel leriba gali amadi ma kaithel ahum gi staircase na chingba mafam singda mafam chadana pochai yon chaliba pofam phamliba sing drive chataduna takthok lagani hana JCLPS ki convener Arjun Telhaivana phongdorakli
wafam asmang na ngasi lubasigi Sega Road Konjeng Hajari lekai de level loisangda pangthokkiba paumi singa unaba mada phongdorakibani unaba makna thangal kaithel gi haira yonpham lubasigi student wing gi thomi singna takthokibagi makha tarakba khongthang oina mahut minister na hadiba vendor singa du takthokani amat tha takthokna bagi damak tha amagi matam lauge haina phongdorakibu thagat phongdoraki amade minister gi wafam da GSC LPS na lo khut paidona pangtau da tawrabra haina thamkibo wafam gi matang da mahak na palladuna lub asina changchiliba si anti mayang natraga nan local singi mayok ta sanchin yo nate footpath na chingmada mafam chadan perform phamjiliba asina miyam da piribu khudong chada kaya si ko on na khongjang ni logi matung ina chatpa oiraga di footpath ta perform phamjiliba si karam logi makhadan habi wahang sutarokli Arjun makha taraduna kaithel manungi galida pocha yoliba singa si kanagi makha dano mafam singa sida nupi angang singi mayuk tana tab satpa drug ki polam kya lalon mana chingba kya satharabra haibagi chingnaba leire makhogi mathakta action laukalagani ana phongdoraki Paugi mi famadu ki kudong chab lawrodun makna isterasi ki chief minister N Viren luching malanga kasina puthokadoriba ILP natraga manaba law adu puthok tringaida miyam da khanan bagi tanja pigadabani hana su thamlakli This IPS nothing as a pressure group in our own society ngasi declare tawri lauthoi madudi mafam chadra thakra phami miyoi singa sa po yolba singa sa hayeng hangsik maksaki takthokani pham chunga yaroi mase sarkar na this IPS na law pai de haiba su yaroi Low Pai the Tabak Nako Torisi, low Pai the Miduni Pantokatorisi. In my bells in a soroki Matai, you listening to the street bender rule ne. Aduga Sagi, staircase of Hami to the street bender sing there. Gali Galida, Ming Sangani, Aduga, Luinana, Nupiangang, Maru in Habitat, Septuri the Bamong to Kan Pamizagasing, the license bit of Taragati, Hanak Tasim on the Loika Katavani, Kakragati, I could Chukcho Shudan Maki, Hanak the Ilpiki. Iho hauga lona high city as a kaithel clean no enabagi step to yauna puna akan mi hodi sang salagani Sagolbang the Falis District Hospital Sugong Hong Yaroi Hana Cycle Kendra Gimanum Channel Betongan but cool Gimio Singna Fongdorokli District Hospital say Sagolbang the Sadru Fawa ZSC Kongjang the Mafung Fana Sagot Kanihana Lautokre Sagolbang the Falis District Hospital Hong Kibi Yaro Yaduna, Kundrakum Kendragi, Miamna, Akan Makongjang Sangsilibasigi Matanga, Ngasi, Cycle Kendragi Mafum Kiada, Paktan on Wakan Mifamadi, Miamgi Mifam Pamduna Hospital say, Sagolbang the Hong Yaro Yaduna, what if low key? Ngasi Cycle Kendragi Manumchana, Cycle Gamkai, Singdai Kulen S, Filen Code. El Chayang da Miamna Lambi the Toraktuna Hospital Hong Yaro Yana, Kolauke Lauki. Nakal Murumda, Kamen Lokta, Somzang, Govazang, Tombol, Kamen Lok, T. Zordang Faigi, Kulakwa Yauna, Kamen Lok Area Chief Welfare Association, Toburoi, Kamen Lok Youth Amade Women Association, Gimihut Yaw Miam, Gimifamasu, Kamen Lok the Pangtoki, Mifamaduga Marilena, Kamen Lok Area Chief Welfare Association, Secretary Zankulong Tautang, Fondorokibada. Sagolbang the Infal Iski Oiba District Hospital Malay Bahibasi Yamna Mafam Sai, Mafamasi, Chingamadi Tamgi Taina Famamadi Infalagi, Karamanung Hanjan Lava Singi Maruiva, Anna lying from the Hana Lerambasi, CSC, South Tokuna, District Hospital, Amasaragan Habigi, Nungaiba Malay Bacheragasida, Legangna Hospital as a Tupama Famam, the home Kigani Haiba, Kamen Lokamadi, Masigi, Akoiba the Lady Bamiam, Yabang Amloy. Housing Lady Belanga Gasina sing the Chalu, Kungang the Chachi program Kia, Pakatuna, Karamanung Hanjan Labor Miambu, Lengang Piba Chako Torang, Kana Fangani, Haina, Sang Silly, Sagolbang the District Hospital as Hong Kibutara, the Langana Pakaliba Tabak Torangi, Ona Tainaba Oigani, Lengaga Sinamiam, Yun Kana Tabak Tobio, Sotadun Lady Maka Yasong Miam, Sakot Torang, Gidamag, Mapung Fana Pakat by Steresiki, Loinana Lengaga Siga Oigani. Hai na jakung ang tautanam makhat tan thamlakli nakalamramda Sagolbang the District Hospital Sagolbang the District Hospital home yaro have wafum Kamelok Takul Uton Lok Awang Longa Quering Satang Valley Galmon Old Voljang Amadi New Voljang gi miyam na su Sagolakli Masi hong kharadi masi khangde akhoi gi damak tadi
ꯀꯔꯤꯒꯨꯝꯕ ꯅꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯗ ꯑꯗꯨꯝ ꯆꯠꯕꯅꯤ ꯈꯣꯡꯗ ꯆꯠꯕ ꯌꯥꯕꯨꯔꯁꯨ ꯑꯗꯨꯝ ꯆꯠꯕ ꯐꯪꯉꯤꯀꯣ ꯑꯗꯒꯤ ꯕꯖꯥꯔꯗꯗꯤ ꯑꯔꯥꯞꯄꯗꯗꯤ ꯑꯩꯈꯣꯏꯗꯤ ꯆꯠꯕ ꯉꯝꯗꯕꯅꯤꯅ ꯑꯅꯥꯕ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯃꯁꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯥꯃꯦꯟꯂꯣꯛ ꯑꯦꯔꯤꯌꯥ ꯈꯛꯇ ꯅꯠꯇꯦ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯁꯤꯡ ꯈꯥꯃꯦꯟꯂꯣꯛ ꯑꯦꯔꯤꯌꯥ ꯃꯤ ꯃꯌꯥꯝꯁꯤ ꯌꯥꯝ ꯋꯥꯒꯗꯕꯅꯦꯕ ꯑꯗꯨꯒꯤ ꯂꯧꯊꯣꯛꯄꯁꯤ ꯄꯥꯝꯗꯦ ꯁꯔꯀꯥꯔꯅ ꯑꯍꯥꯟꯕꯗ ꯌꯥꯔꯦ ꯍꯥꯏꯅ ꯊꯝꯈꯤꯕ ꯄꯣꯠꯁꯛꯇ ꯍꯟꯗꯛ ꯂꯧꯊꯣꯛꯈꯤꯕꯁꯤ ꯑꯦꯔꯤꯌꯥꯁꯤꯕꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯤꯡꯗꯕ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯕꯨ ꯑꯁꯨꯃꯥꯏꯅ ꯎꯠꯅꯕ ꯇꯥꯔꯕꯗꯤ ꯀꯩꯗꯧꯉꯩꯁꯨ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔꯁꯤ ꯑꯣꯏꯔꯣꯏ ꯏꯁꯇꯔꯟ ꯃꯅꯤꯄꯨꯔꯁꯤꯒꯤꯗꯃꯛꯇ ꯈꯟꯊꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯝꯕꯤꯗꯨꯕ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯁꯒꯣꯜꯃꯥꯡꯗꯒꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯏꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯑꯃꯗꯤ ꯄꯥꯡꯒꯩ ꯀꯩꯊꯦꯜꯗꯁꯨ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯍꯨꯏꯗ꯭ꯔꯣꯝ ꯌꯨꯠ ꯗꯦꯕꯂꯞꯃꯦꯟꯠ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯑꯣꯏꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯈꯜꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯝꯒꯤ ꯆꯌꯦꯠꯅꯕꯒꯤ ꯋꯥꯐꯝ ꯈꯪꯂꯦ ꯑꯊꯨꯕꯗ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯌꯦꯠꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯁꯒꯣꯜꯃꯥꯡꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯅꯕ ꯊꯕꯛ ꯍꯧꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯍꯣꯡꯈꯤꯕ ꯇꯥꯔꯕꯗꯤ JACꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯡꯆꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯖꯟꯅ ꯍꯥꯏꯅꯕ ꯋꯥꯐꯝꯅꯤ ꯇꯥꯕꯤꯒꯗꯕꯅ ꯇꯥꯕꯤꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯁꯦ ꯍꯦꯟꯅ ꯂꯥꯛꯄꯅꯤ JACꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯍꯨꯏꯗ꯭ꯔꯣꯝ ꯍꯥꯏꯕ ꯈꯨꯡꯒꯪꯁꯨ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯗ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯇꯨꯡꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤꯒꯅꯤ ꯍꯥꯏꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯀ꯭ꯌꯥꯝꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯁꯥꯕꯗ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯊꯝꯂꯛꯂꯤ ꯚꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯁꯒꯣꯜꯃꯥꯡꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯍꯣꯡꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯅ ꯍꯥꯏꯔꯒꯁꯨ ꯍꯣꯡꯗꯕ ꯌꯥꯔꯣꯏꯗꯕ ꯃꯔꯝ ꯀꯌꯥ ꯂꯩꯔꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯔꯒꯤ ꯈꯨꯠꯊꯥꯡꯗ ꯀꯨꯝꯖꯥ 2019ꯗ ꯌꯥꯅꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯅꯍꯣꯡꯅꯅ ꯀꯨꯝꯖꯥ 2018 ꯃꯔꯤ ꯂꯩꯅꯕ ꯄꯇꯥꯗꯥꯔꯁꯤꯡꯒꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯅ ꯃꯣꯠ ꯂꯧꯕꯗ ꯄꯇꯥꯗꯥꯔ ꯑꯅꯤ ꯍꯥꯏꯕꯗꯤ TH ꯅꯤꯕꯦꯗꯤꯇꯥ ꯑꯃꯗꯤ RK ꯂꯈꯤꯁꯅꯥꯒꯤ ꯁꯥꯏꯟ ꯇꯧꯈꯤꯗꯦ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯆꯦ ꯄꯇꯥꯗꯥꯔꯁꯤꯡꯅ ꯂꯥꯛꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯄꯤꯔꯝꯕꯅꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯤꯡꯗ ꯂꯩꯇꯕ ꯃꯐꯝꯁꯤꯡꯗ ꯏꯁꯇꯦꯠꯀꯤ ꯑꯦꯛꯁꯆꯦꯀꯔꯗꯒꯤ ꯊꯤꯀꯥ ꯇꯧꯔꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,50,00,000 ꯂꯧꯊꯣꯛꯄ ꯂꯣꯟ ꯌꯥꯗꯦ AMDSꯀꯤ ꯈꯨꯠꯊꯥꯡꯗ ꯋꯥꯜ ꯆꯟꯕꯒꯤ ꯊꯤꯀꯥ ꯇꯧꯈꯤꯕ MSL ꯁꯤꯡ ꯑꯦꯟ ꯀꯣ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯁꯤ RTIꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯊꯤꯒꯠꯄꯗ ꯐꯥꯔꯝ ꯑꯁꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA TH ꯂꯣꯀꯦꯁꯣꯔꯒꯤ ꯑꯣꯏꯔꯝꯂꯦ ꯁꯒꯣꯜꯃꯥꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯉꯥꯛꯇ ꯍꯥꯟꯅ ꯂꯩꯔꯝꯂꯒꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯄꯇꯥꯗꯥꯔ ꯑꯃꯗ ꯃꯐꯝ ꯈꯪꯗꯅ ꯑꯣꯟꯁꯤꯜꯂꯒ ꯂꯩꯉꯥꯛꯇ ꯑꯃꯨꯛ ꯌꯣꯟꯁꯤꯜꯂꯝꯕ ꯌꯥꯎꯕ ꯆꯌꯦꯠꯅꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯆꯌꯦꯠꯅꯕ ꯑꯁꯤ JACꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯃꯗꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯣꯡ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯡꯂꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯒꯣꯜꯃꯥꯡ ꯑꯃꯗꯤ ꯁꯥꯏꯀꯨꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯗ ꯃꯤꯔꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯆꯌꯦꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯁꯒꯣꯜꯃꯥꯡꯗ CHCꯗꯒꯤ ꯈꯔ ꯆꯥꯎꯈꯠꯄ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯒ ꯁꯥꯕ ꯌꯥꯔꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯦꯜꯊꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ S ꯃꯅꯤꯀꯥꯟꯇꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕ ꯌꯥꯏ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯏꯅ ꯄꯪꯇꯧꯗ ꯇꯧꯕꯗꯣ ꯃꯗꯨꯒꯤ ꯁꯥꯁꯟꯗꯨꯃꯗꯤ ꯃꯗꯨꯒꯤ ꯚꯦꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯞꯇꯔ ꯏꯁ ꯀ꯭ꯂꯣꯖ ꯃꯗꯨꯒꯤ ꯆꯦꯞꯇꯔꯗꯨꯗꯤ ꯀ꯭ꯂꯣꯖ ꯇꯧꯋꯦꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯣꯟꯕ ꯌꯥꯝ ꯄꯪꯕ ꯑꯃꯁꯨꯡ ꯑꯥꯏꯟ ꯈꯪꯗꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯅꯣꯔꯝ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯄꯨꯡꯇꯧ ꯇꯧꯕꯁꯨ ꯃꯥꯟꯅꯩ ꯑꯗꯨ ꯃꯗꯨꯃꯛꯇꯤ ꯃꯗꯨ ꯇꯧꯅꯕꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁ꯭ꯇꯦꯟꯗꯣ ꯑꯟꯗꯔꯂꯦꯁ ꯄꯣꯠꯇꯨꯅ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯃꯗꯨ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯃꯈꯩ ꯄꯣꯠꯁꯤꯅ ꯁꯨꯃꯥꯏꯅ ꯇꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯁ꯭ꯇꯦꯟꯗꯤ ꯄꯣꯠꯁꯤ ꯁꯦꯇꯜ ꯇꯧꯕ ꯃꯗꯨꯅ ꯄ꯭ꯔꯤ ꯀꯟꯗꯤꯁꯟꯅꯤ ꯀꯅꯥꯅ ꯆꯨꯝꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯍꯨꯔꯥꯟꯕꯅ ꯀꯅꯥꯅꯣ ꯍꯨꯔꯥꯟꯕ ꯂꯩꯈꯤꯕ ꯖꯥꯠꯂꯥ ꯂꯩꯔꯒꯅ ꯍꯨꯔꯥꯟꯕꯅ ꯀꯅꯥꯅꯣ ꯄꯩꯁꯥꯅ ꯀꯌꯥꯝ ꯍꯩꯅ ꯊꯣꯛꯂꯛꯏꯁꯦ ꯃꯨꯟꯅ ꯊꯤꯔ ꯃꯇꯨꯡꯗ ꯗꯟꯗꯤ ꯄꯤꯐꯝ ꯊꯣꯛꯄꯗꯨꯗꯤ ꯗꯟꯗꯤ ꯄꯤꯅꯕ ꯑꯗꯨꯝ ꯁꯦꯝ ꯁꯥꯏꯌꯦꯅ ꯂꯥꯟꯅ ꯑꯣꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯂꯥꯟꯅ ꯒꯚꯔꯟꯃꯦꯟꯕꯨ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯔꯥꯗꯔ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯉꯥꯡꯉꯤꯕꯗ ꯔꯥꯖꯅꯤꯇꯤ ꯂꯧꯇꯨꯅꯕ ꯃꯥꯜꯂꯤꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤ ꯔꯥꯖꯅꯤꯇꯤꯒꯤ ꯂꯧꯇꯨꯅꯔꯒ ꯒꯚꯔꯟꯃꯦꯟꯠꯁꯤꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯕꯨ ꯃꯗꯨꯕꯨ ꯍꯦꯛꯇꯃꯛ ꯏꯁꯇꯤꯡꯃꯥ ꯑꯃ ꯄꯤꯅꯕ ꯃꯔꯥꯟ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯁꯤꯅꯤꯗ
Sagolmangdagi Imphal East District Hospital hongkibi yaroi hana Uyumpok Gram Panchayat United Club Organization fongdorakli Uyumpok GP ki manung dalaiba club taram apana pullaga semba Uyumpok GP United Club Organization ki mihut singa ngasi Manipur Press Club ta paumi singa unaba madawa famasi fongdorakibani Makata na mihut singa duna Sagolmangda Hospital asi sagani hana udhe fuyung tamkraga hongkiba lenga ki thong busu yaning dawu fongdorakli Mifamatuda Sagolmangda District Hospital Sana Nabazation Sanctuary Kongjang Kudingmakta Organization as in a Mafungpana Sagotkani Nakalamaramda Ngarang Sit Kiba Akan Manonglay Nungsina Kundrakwam A Sigi Uyumpok Z Pigi Manungda Tohon Kiba Amang Atasing Lenga Namating Pangbin Nabaso Apil Torokli Lunan Organization as JAC against unnatural shifting of Imphal East District Hospital from Sagolmanga Karigumba Hiram Amata the Mari Lena Dehari Sagolmangda Sagadoriba District Hospital asi Sadaba Yadi Haidana Sem Kiba JC Patabak Torum Kuding Mukta Hairiba Club Tramapan Punan Semzeriba Club Asina Organization Asina JC Mapangan Tona Hapkani Impok GPS the Ladiba Akoigi Club Trampan Asina Punzaraga Semzeriba Club Asigi Todang Sing Asi Adukimatic Akoi Nasidagi Tabakasi Kong Hanbaletana Kongjang Chansan Mahuragani Imphal City Manungda a parking Kudong Sada Malaydibasi Kokner Nabagama Kwaraban Katil Omgi ground floor parking on Tokner Nabamahutki Taurang Lay Hana Department as Director N Git Kuman Tamlakli Nakalam from the class 10 Amadi 12 ki examination madam oiraga matam khare tumina leiraba Imphal evening amukhana lakli bathang junamita gi entertainment program kya hapsinduna hauna naba same sare hana art and culture ge director gi famsu puriba Imphal municipal corporation ge executive officer NZ utamna thamlakli wafam singa si DIPR na sinduna lenga ki Makada leba department sing achievement miyam da kangan naba moirang khom da leba DIPR complex ta pangtho kiba breast mita fongdor kibani and gate command fongdor kibada mahut department house fabu ki ona Imphal city ki manung chana khwaraman kaithel ahum gi ground floor naganala tomishna high school da sariba kaithel gi ground floor ase parking on thokna na thaurang leiri smart city amade amrut ki manung channa Imphal city parking system ase fagalna na thaurang lei haina mahut ki director ase makatan thamlakli ngasi gi pawgi mifam da sarugya ki IMC executive officer NZ utamna fongdor ki bada Imphal city manung da parking tender ase kumja lising ani taramanga da gi tawduna leirakli Traffic Regulation and Parking Committee gi mifam fam labatungda anoba guideline amaga loinana athu matam da tender tawna na thaurang leire nakal maromda Imphal evening ase amuk hana pangthokna na same sari lakadur bathang jasidagi art and culture department amadi MMDA yausilaga cultural amadi entertainment program kya so hapchina na same sari hana NG utam na makhata ki nakal maromda mahut amadi town planning department gi makhada major initiative oina Public toilet mapping tawna na bagidama Google toilet locator ki thaurang su paikhat le IIT Kharagpur ki export sing sijanaduna Imphal city ki oiba geographic information system based master plan semba loinana Manipur University ki economics department ki Miyoi singa tana duna Imphal city manungi street vendor singi comprehensive study tawbagi thaurang mahut department leire habu wafam sugai na thamki ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯑꯃꯗ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯐ꯭ꯌꯨꯆꯔꯤꯁꯇꯤꯛ ꯑꯣꯏꯗꯕ ꯌꯥꯗꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ IIT ꯈꯔꯒꯄꯨꯔꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯣꯄꯤꯟ ꯇꯧꯔꯦ ꯑꯩꯈꯣꯏ ꯅꯦꯛꯅꯕ ꯍꯣꯠꯅꯔꯦ IIT ꯈꯔꯒꯄꯨꯔꯒꯁꯨ ꯌꯥꯅꯔꯦ IIT ꯈꯔꯒꯄꯨꯔ ꯅꯦꯛꯄ ꯀꯥꯟꯁꯤꯗ ꯑꯦꯔꯥꯎꯟ ꯂꯨꯄꯥ ꯂꯥꯛ 40 ꯄꯤꯌꯨ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯑꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ 75 lakhs ꯒ꯭ꯔꯥꯟ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯔꯦ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯄ ꯍꯥꯏꯁꯤꯁꯨ ꯌꯥꯅꯔꯦ ꯑꯗꯨꯅ IIT ꯈꯔꯒꯄꯨꯔꯁꯤ Imphal sigi plan tauba traffic ki mawong congestion tholisi kamai solve togedage haibena chingba punamak sigi matang sida IIT Kharagpur ga loinana plan tawnu romda koi mahut department na sanghalli Case kya pending the laibamati conviction p with the tintha libasi investigating officer IO sing na hai simba wat pedagani hana directorate of prosecution ki maike gi tham krabasu IO khakta the taina badi haiman mathokani hana police department ki maike gi thamlakli loinana IO sing chu improve
leire haibasi court case ke leiriba sina takpani hana IGP range 1 clay khongsai na phongdokre DIP ana sindu moirangkom de leba directorate sigi complex chatrakpa lenga ke loisang singi mihut singa paumi singa unabagi thoram gi makha chatharak poina ngasi police department gi mihut singa unabada IO singi thabak thawong singda asoibe ke leire hana ngang na ribasi gi matang de impact news thangba wangi pakhumda wafam se thamla kibane loinana singi mafam khara khulai paiba laloba singna phong na tholaktuna chathok rasin tawba sing sek tawduna khudong chada kya pibagi matang da impact news na hangba wahangi paukhum da clay khongsai na phongdor kibada singi lam sing amadi tongan tongan manung hanjin mafam singda thoning da thodok sing thoktuna police station thamna na hotnari hai kibaga loinana vaihang da police station am san na thorang tawkiba sisu paikhalak ba thorang singi saruk amani have wafam phongdoki ngasigi paumi singa unhaba adugi khudong sab loduna police department na mai pak na paikhat khraba thorang sing su IGP clay khongsai na paudam ki mak na hai english singani tara tare ta punna la lo ba chamanga marifu taruk fagat pangam ki khulai cham sumna mapan hand grenade nifu ID tara nipa na mari selo na lupa lak kulum doi lesing kuntra mapan chanipan kunmanga fagat ki hari english singani tara tare ta criminal case listing mari chani kuntra FIR register tauki madugi manungda listing ahum chama yangkai nit oi dispose tauki sanipan kuntra mapan charge sit oina thangat ki amadi case listing ani chahum tarawum doina final report pi ki hanasu clay khongsai na phongdo ki bagaloina na popi pambi yanthat pa yauna tongan tongan ba nisagi polam sing fagat kibagi matang da su singtha ki I will say yes or and no. I will confirm that University, I mean, that may not be fully correct. To some extent, yes, there will be places where our investigative officers may not be familiar with certain procedures. And I was part of the high-powered committee for looking into various cases pending. Simatamda, a discussion is to have because of so many cases being charge sheeted, so I think it's equally divided. We are also equally in some areas weak in our investigations. The court also suddenly, when there's a lot of cases being put up for charge sheeting, they also face the enormity of the sudden increase in the number of cases charged and how to handle that. Same also the problem later. Nakalam ramda IND number plate hapagi matangda police na drive ke ha ama tawjarabasu police department gi gari da su IND haptaba kya leibagi matangda impact news na hangbu wahang gi paukhum na clay khongsai na hai police department gi gari pumna DGP gi makha da leibane gari yamna lerak pamaramna amukta da register tawba khudong sa da bana matam khara changbani haiba wafam thamlaki English singani tarawum doi police constable lobagi result haidoktan leidiba sigi matang da impact news na makhat ana hangba wahangi paukhumda clay khongsai na hai court ki order matung ina tha ani gi manung da result haidokna na ba khangalakhraba matung committee semduna tha ani gi manung da soidana haidokna na ba hotnari haiba wafam phongdoraki Nakalam ramda Manipur police bomb squad ki matang da mahak na phongdor ki bada bomb squad ta piriba allowance asi hengat na ba yengsin ba mathau tai haina phongdoraki Police department da mayok na riba khudong sada ba sing manungda department asi gi leiriba gari sing asi maintenance tawba ngamdam asi so amani phongdoraki department asi gi leiriba gari sing asi maintenance tawna na ba fan leitabana matam chana semjin ba ngamdabana khudong sada ba mayok nei haina clay khongsai na phongdoraki ba loina na nisa thingba gi drive amadi traffic amari lena ba drive yauna tongan tongan ba drive chatharabasu drive sing adu marak marak ta khak tawbana tana chang naina chathabak ngamdriba sigi matang da su yengsinba mathau tai haiba wafam phongdoki police station all these are meant to reach to the most interior places where we are able to extend the law of the land. Aduna, I think one at a time will have to go so that the law is respected and those who are not supposed to do such things, whether it's iron or any other. Police ki di apna kha thingdaba wadane. It's not that we simply turn a blind eye. Apna isna gari from time to time labor PS2 ki the labor it's all in the name of BJP. Aduga masigi matang sada pula koina amka registration so that takes time
even for the transport department also to give us the numbers. In the meanwhile, we'll have to go blank. Matang aswada break amalawsage break matungda Temple of Learning Kanchipuda ngasi Toll Degree College hangdokibagi paw madi Manipur amasung malangi tongan tongan ba I paw sing puduna lakchage Impact News po migeng taduna lebiu break matungda mayam bo omina taram nokchari loinana bulletin sing makata ba paw sing miyam da pijari Khanauram lekai Kanchipuda leba Temple of Learning Toll mahiroi singda nauna Toll Degree College hangdokrei Isterasida class 12 fawgi oina afaba mai loisang kaya lairab su makata na mai tamtana na ba afaba college ki masing watan lairiba si menkhat pa mathau tai ngasi hangdok liba anoba degree college asina mahi gi lamda asauba thawai laurakani han achet pathajab thamli hana education minister TS Radishan fongdokrei ngasi ki thoramda da thoi mithunglen oikiba minister na miram de leiriba afaba college kum status da su matik sawa college kya leirabadi miram ne sel ting na tamludraba su iram dam sida afaba makal gi mahiro kya lepa leitana puthok ngam gani han fongdoki ngasi ki thoramda da saru ya kiba college development committee Manipur University ke director TS Ratan Kumar na status ki college anambada matik sawa librarian thambagi mauta oza amana in charge ki thau puhanba laibak Thibane afab mairoi semba matik sab library amasung matik sab librarian gi chaurub thodang lei ngasi gi thormud da UPS sina loba CSC 2017 da 81 ranked lakrabi ilangwam puja Toll gi ex student sangnai rabi film actress Soma Laishram amasung tongan ba hiram kya da mitoi mihan kraba mana laur kraba dum na schools ki mairoi singbusu pungning thogat ki Angang singse pressure cooker ki type ta nam na hapse la kaman na lei taradi afabam bau thora roiba yam ing tapna phasana torokan yam thorakadobne adun magi masana ngamade ai masa su ngam ai sa su ngamuni a na ngamani b na ngamuni na but matam ne kharanganna phawrakwa theng phawrakwa atopa line nu sakhiba adu leibat adun apai gi strength weakness yeng birakan angang singsi phajana groom tawse satra orak to ojam to yorom mai khanjabda loinong satra oram mani adun satra oring matamda apai gi na oja sing na apai da tawgiba Nungai na tambi ke nungai ke betul, madu matau tu oja sing tambi ba. Oja sing na koi nungai tawa koi na nai ke bawat ke ba, haina tawa fu ba ngang masak ba tawa nungai tawa ining ma pau ba, madu mawang matau tu mat lapok bi ba. Ado itari school ramok layan. AMCS officer ngangum utambu nauna hangada riba Directorate of Minority ke director in charge zoina Manipur lengang hablak pabu Manipur Muslim Welfare Organization na thakat fongdorakli. Hata adalaiba MMWO gi office ta Paumin Singh unaba madalu basigi president Abdullah Fathana fongdorakibada OVC amade minority sing sakho thorang ge damak laiba MOVC na chahi supamyam gi sakthung matpadigi minority sing tongan ba directorate ma hang na khongjang sangchin lakpane sahi tara nepal lom hena sangchilak pamyam gi khongjang bu lengang na ikai khumna duna directorate hang ne hena pi ki ba thajaba thabak to onthok pa hork pa si nungai ba poi nauna hang dur directorate of minority gi director in charge waina AMCS officer NG utambu hapna order thokre miyam gi chawko thorang gi damak lenga ka sinama khata na achumba tawrokani haiba thajaba lei loinana kumjal lising ani taradagi na tarataret fawda MOVC scheme kya gi senfam mangan ki ba singi matang da su achum puthok piu haina lenga ki pungning singsilakli Hangnauna hangdokadoriba Department of Minorities asigi director se kedar post ohenbi ba haibisu jabi rakhiba masi id within a month ki manung da pangthokani haina pirakhiba commitment do ngasi tasengna kedar post tagi ngasi paliba lenga amadi honorable semna director hapirakpa masi tasengna yamna positive oiba khongthangni haina luk asina lawi amadi ma aji yamna thuna mapung phaba minority director adu mathau tawhal birakani haibagi thajaba so khoida leijare loin SIT seme haba athu matam da thigat pa huragani haina so khoida aidi khangan birakpa masigi damakta so hangai laitana honorable sem amadi ngasigi BJP na lusingba lenga asibu aidi luk asigi maikai dagi thagat pa Senapati district ke manung channel be khul mapan ge chief sing ge apun belu fama oiriba Waken area chief welfare association na thokpa chirwol mada Imphal East district hospital sagong mang dagi hong kinana balenga ki ware hyab sungam ngam loi hana khangalakli amade hospital ase hong kidana na sem ki ba JAC na changchila khongjang singda mapung fa na thawai haksang yauna saugat kani hana su thamlakli
All Manipur DPC completed candidate police constable male civil 2013 batch na English ngani tarawmdoi police DPC completed constable gi result atu matam da haidok piwana state government ki pongning singsilakli Union asigi secretary Ahong Sangum Binoina DPC asigi aroiba trial pangthok laba matungda result haidokani hana chief minister na thajaba pikhi adubu hariba trial adudi mamang thagi mangada pangthok loikre madugi mathakta High Court nasu result lauthok lo haina state government kangan kib laikhrabani fongdorki maramasina state government athu matamda English ngani tarawmdoi police DPC completed constable singi result lauthok piu haina union nasina appeal torakli case he loibu matungda thabok asi 2 days na 3 days ki matungda khoi haidokena machin mangna haibi khibani madugi Honorable CM na haibi kiba wa du ngakpiduna nacha singe amasung yung manungge awabasu ubiduna High Court na tagiba order adubu ngakpira kanda thabok asi athuba matamda loisan biu haidina nolukna ningsingjari thabok asigi maram or kanda haji awaba taiba candidate amasung yung manung singi miyoi singna lakleba megi tang tareta kaisampat ki lembajam laikai community hall da koi public ki oiba meeting ama tawjagadori Mede gi thormomada state asigi CFNPD minister na lalawluf kharana laraba miyam gi cheng singthok pada athing tham leher wafmadu lona thingkraba Maoist Communist Party Manipur ga hiram amatada mari leina de hana lubasigi chirol amada khangalakli amade miyam gi puksak landari lalawluf adu karam party no haiba miyam da khangan biyo nataba tarabade minister gi wafmadu miyam bu apang masibni hana lawroidaba gi maram laiti hadasu makha tarakli Matam kya gi mamang dagi demand tawduna lakpa Indira Gandhi National Tribal University Makhan gi award for facilities sing mention bidabadagi mahiroi singna ngasi university asi solonchin krei Indira Gandhi National Tribal University Student Union Regional Campus Manipur gi mahiroi singna so adulon kibani Students Union asigi President Haukumang Chongloina Fawmi sing the founder kibada University asigi matik saba hostel laitabaga loina teaching staff singi matik saba quarter laite admission gi reservation quota amadi teaching non teaching staff sing lobada amot pakya tawduna lairi hiram sing asigi matangda miyeng sangrana bahayar authority sing da kyar khana wakat kharbasu ngasi fawba khangsin usinadana laibadargi Nungnang fongdok loduna ngasigi asumlaba thabak asi paikat panihari RCMS established in 2009 since its inception it does not function and serve for the purpose of the tribal and for the tribal students we have demand to the VC and send letter repeated many times but he become a deaf in responding our grievances and problem In this university, we cannot follow the reservation policies of center policy that is 7.5. This cannot be followed in the IGNT or RCM. All Manipur Local Cable Operators Association na thokpa chirol amada thasi yahoki batang amada Impact Media Net and Communication Private Limited ki office ta bom thamjilam ki thawong bu yaning da fongdorokli amade matungda singma thawong ase amuk hana tawbidana nabasu chirol asina makha tarakli Haukiba April Kulumdoida Sarupalang when a funky with Hongam Ningol Niru Gimihata Senaba Takelamam Kishan Atu Matanda Miam Kang Dandi Piohana Khan or Mleka South Torang Nupi Luf Nangasi Wakan Mifam Chatakre Mifamadu Sarugia Kiba Mio Sing Aduna Hai Karigumbatu Matanda Miam Kana Cherak Marila never singna Lautok the Patarabade Lamdamasig Civil Organization Singaloina Akan Makongjang Sing Sangshil Lagan Hari Social protection for children of HIV-infected key populations and adolescent children of all KPS haiba asida state ki thakta nomagi oiba consultation program ama Manipur State AIDS Control Society da sinduring asi pangthokre National AIDS Control Organization amadi Karnataka Health Promotion Trust ka khusamnarga chingmairong da leba classic grandi da pangthokki bathoramadu da Max ki joint director Aviram Mongjam na in kalakhlibana sing amadi HIV na
sagonaraba angangsingda government na pithaba social scheme kyagi kanaba phanganaba pandamda orphan and vulnerable children project asi hawdokpane project asigi hawkiba megi tang amadagi Imphal East amadi Imphal West ta sanaba hawkre hairi Imphal East amadi Imphal West agi child care facilitator tarataru khangatlaba facilitator sing asina district ki spouse outreach workers singa thabak tawminagadabani hairi ngasigi thawramaduda tongan ba NGO singa amadi government ki official kyana sarugya ki affected family de leba ngang masing ka puladi more than Manipur ho jisi 10,000 ki mathak leine ada hari bangang singsi kamai to kana khona moi government ki entitlement mayam singsi phangan gadage se khudamona education da hai taragasu education department ki makha da leriba benefit mayam singsi phanghana ba akhagi hari ba ton ba kana mayam singsi stakeholder singsi ngasi se khona adumaina hawdo kanda moi mayam da sum ba issue lei sum ba awat pa lei ana have se point out to no bagi Labor Department da Senja Thumja Taurib Loop Singh blacklist Lautokadabani Hana Manipur Proletariat People's Democratic Union ki chero lamada khangalakli competitive examination sing amadi professional examination sing da mai pak haiba se sabka sad sabka vikas haiba waklo li makada sotarab madi mathau tab miyoi singbu yokhat pa haurabani hana education labor and employment minister Thoksom Radhe Shyamna fongdorakli wafamasi ngarang Thadau Students Association amadi India gi IAS Coaching Institute ALS na puna khusam naraga Manipur Press Club ta pangthokkiba ceremony of scholarship announcement for civil service IIT JEE and NEET aspirants haiba thoramda minister na fongdokkibani mahakna makha taradun hai civil service amadi professional examination singda Manipur gi miyoi kayama Hauzikti mai paglakli masi aikhogi society gi oina yamna positive oiba response amani fongdoki thoramaduda social welfare and cooperative minister Nemcha Kipzensu sarugyaki lai haraubada nat ki oiba masana sing pangthok pinunaba ukal gi chero lamana apil thorokli Lamdama sida BJP ki afaba lenga kama matokram lehenga de habi ki matangda khana nainabagi mifamama Bishnupur district ki nachau da pangthokre mifamadu BJP Bishnupur district na sinduna nachau gi Mandaras conference hol da pangthokibane mifamadu saruk yakiba hanagi ex union minister TH Jawbuna BJP ki lenga ga sinamiyam apamba made aningbagi wangmada party ki leader amadi MLA singna thabak tawdan na bapil tawki ngasigi mifamadu dawainam ACG MLA L Radhakishore thanga ACG MLA T Robindro Moirang ACG MLA P Sharachandra Kumbi ACG MLA AS Bira Loinana Bishnupur district ki BJP ki maroi karmi kyana sarugyaki M2 Committee MGO gi Thaumi Singna Taret Suba Pay Commission Sana Lohaidona Leptana Changchilap Khongjangi Sarukam Oina Nitaipa Chuthek Leba Directorate of Education U Amade Bapupara Leba Adult Education gi Employee Singna Magimagi Office Complex ta Wakan Mifam Singh Chathakre Hauzik ngasi nomgi sanamagi pauda Khelo India State Level Women's Sports Competition ngasidagi Kumalampak Sports Complex ta pangthok bahokre competition asida basketball, weightlifting, swimming, wrestling, hockey, boxing, athletics, badminton, table tennis, kabaddi, kho amadi volleyball gi masana sing asida Urkul, Bishnupur, Technopol, Tamenglong, Thaubal, Senapati, Fairjol, Nonne, Kakshing, Kangpokpi, Jiribam, Imphal West, Imphal East, Chandel amasung Churachandpur district tagi nupi sanaroi chamapan Manipurom na sarugyari
Department of Youth Affairs and Sports na sinduna tha asigi manga phoba chathagadaba competition asigi ngasi hawdokpagi thoramadada Yards ki Minister Latfau Hawkiv, Yards ki Commissioner Bobby Wycombe IAS amade Department asigi Director N Pravin IAS ka loinana Department asigi masak naiba miyoi kyana saruk yaki. Sana khonabagi lamda national amade international gi thakta pangthokpa event kayada Manipur gi nupi sing achobu thodang kaya lauduna laklibani nupi singtagi oiba sports competition asi pangthokpana lamdam asi tagi afaba nupi sanaroi masing khangdana tholak khigani haibu wafam asi Yards ki Minister Latfau Hawkiv nangasi mi famaduda thamki matam amada nupi angang si mirakti handaba akoi society da ningthi nungaina school phau kahalamdaba matamam su leirami sanaba haiba especially boxing football sumba nupi sida akoi society da mama mapa oiba moina angang sing nupi especially feminine gender sing asida pi daba bot ama oirami adu ngasi yamna khomang chauseli haibagi pandama duni akoi gi ori sini nupi khakki oiba akoi gi pikraba raja sida Manipur sida Commonwealth Games ta nupa am khangna loba ngamdaba gold medal ahom nupi ahom leire aduna my hats off to women section in Kunsuba Challenge ka Veteran Football Tournament ta Chazing FC amadi HHD VSA Kangpokpi ani mai pakre ngasi Khumalampak Artificial Turf Ground sanakiba tournament asigi anba league match ta Chazing FC ki sanaroi N Gandhina match asigi mapan taranithoi kun mapan nifu humdoi yankai mathoi yankai nipan amadi yankai mapan suba minute singda panjal taret S Vudhana match ki ahum sung kun mathoi suba minute singda panjal ani loinana S Noren amadi L Ajit ani na match ki taret amadi yankai nithoi suba minute singda panjal amamam ga chanduna AMBA Sairapu yamna lakshana panjal taramathoi sinoda mighty bpiki Sathariba tournament asigi anishuba league ta HSD VSA Kangpokpi sanaroi Fauko mangna match ki taramathoi kunmanga abdi nifum mathoi su minute sing the panjal ahum Lamkholen amasung Negolen anina match asigi taranithoi amadi yankayum doi su minute sing the panjal amamam ga chanduna IEVS ebu panjal manga sino the mighty bpi bangamki Manipur Veteran Football Association sinduna satharaklibu football tournament asida team tara mangana saruk yari hayeng tournament asigi makhata match ani mapal kangjebung sanaragani Lakliba me tara nipandagi kunmathoi fawba Himachal Pradesh ta pangthok udur tara nipalak suba AMTI CNA National Muay Thai Championship 2018 male and female saruk yana naba Manipur gi official amadi player sing khan lehna Manipur Amateur Muay Thai Association mamta gi chirol amada khangalakli akup marol mamta gi office tagi khanglab yagani hari Ani Suba 7-a-side men open football tournament ta PTRC Team B Pasoi Part 4 Lasal Lemapokpam Thoiba FC Wangoyamadi Lanchen B Taubung Khok Mai Pakre Pasoi Taumang Rising Club na sinduna club asigi sanabung da ngasi sana kiba tournament asigi tarawam doi suba league ta PTRC Team B Pasoi Part 4 na LYDA Kumbung Panjal ani sinoda Taramari suba league tana Lasal Lemapokpam na Mantos FC Khurayu Panjal Om Sinoda Mighty Piki Satharkliba football tournament sing ngasi sana kiba taramanga suba league ta Thoiba FC Wangoina Kaksa Kairangbu Panjal ani amada Tara Taruk suba league tana Lanchen bi Taubungkhong na PTCC Pasoi Part 3 Panjal ani amada Mighty Piki Sathariba tournament sig hayeng makhatab league match mari sanaragani Matanga show the bulletin ase tension jadring ki mangwin na headlines amona thamjari
Council of Higher Secondary Education Manipur na lawu chahi asi class 12 ki examination result ngasi nungtil lauthokre pass tawbi chang sada humputare 10.0 mari oikre. Vairodan school mamang na footpath haira yoli basi hongdok na batama di matam pi bahaina JCLPS amadi lengat yana kre fajin kibat JCLPS student union ki members sing thadora kre. Sagol mang daki Imphal East District Hospital hong wasuga yaroi haina cycle kendra ki manun channel ay betonga tongan kunja sing na taksilakli. Imphal East ki District Hospital asi kairao kendra ki manun chana kiam gai maya lekai sabada ahong ba leite haina Health Minister L. Jayant Kumar thamlakli. Amasung Imphal City manungda parking khudong sabal lena namagidam paraman ketel ongi ground floor singda parking on thongna ba thawrang leire hana mahut department afong dorokli.